Maroiba Pau, Nagamicham Taruk Thado Haina Joint Tribes Council Manipurna Jalarong Pui region the Kaukiba Hotel shut down Namahusagi Punsida Chauna Kaiba Pire. Amade Kashamthong High School gi Mahiroi Singi Chanana Thamba Mid-Day Meal gi Changbek Taragataret Sakangdaba Sinakuran Craig. Kurumjari, ISTV Pau Miyang Tabiri Bisung Taram Nokjari, Hausi Pau Santong Pijari. Mamang Thagi Tang Taraga Hundoida Kangpokpi District ki Manung Chanba, Lairon Wi-Fi Kuldagi. Nagagi Micham Taruk Pajin Kraga Ngasi Pauba, Makoigi Mari Makong Amata Kangbangam Dana Ladiba Asigi Matangda, Enpoi Tribe, Liangmai Tribe, Rongmai Tribe, Amadi Jame Tribe ke, Apex Body Oiriba, Joint Tribe Council Manipurna, Ngarang Numidang Wairam, Pungmanga Makaidagi, Jelerong Singna Kundaba Mapam Singda Kaukiba, Matam Kaktaba Total Shutdown na Miamgi Punsida, Chauna Akaiba Pire. Total shutdown asina maram oiraga Impal Jiri Lambida Essential Service Natana Makal Amatagi Gari Chenakhidre. None District Total shutdown asi chathari. District asida Government School, College amadi Office sing thong hangna khidabada natana Lana School, College, Petrol Pump, Dukan amadi Makal Khudingmaki Lalol iteki mafam sing thingjin khre. National Highway da gari chen khidre. Miam thoraktuna uwa phajinduna lambi thingkhre. Adubu Mai Ishing Amadi Mediana Chingba Tangai Fadaba Matau Pangtok Taba Yadaba Singidi Komtokri. Banbayai Ngarang UNC na Naga Singi Makuta Pajinduna Ladiba Kuki Taragamari Tadok Lagani Haina Torang Torokpada Naga Taruk Tadoktana Makoi Tadok Payaroi Haina Akanbe Iho Silakibani. Kanglatombi Sumiam Torktuna Lambi Thinsin Kibadagi Impal Dimapur Lambida Ngasisu Gari Chen Kide. Joint Tribe Council ki oinadi Pajin Kiba Mioi Tarungmak Tadorak Triba Pauba Total Shutdown Asi Chathakigani Hairi. Impal Police Station ki Manung Chanalaiba Kaishamthong High School dagi Mahiroi Singi Chanana Pathamba Mid-Day Meal gi Changbek Taragataret Chakangdaba Singna Huran Kre. Computer set ahum amadi Changbek Amana School gi Gate ki Wall Manakta Puba Ngamhodabadagi Hundoktuna Thamlamle. Manang nagpadalaiba miyosing amadi school gi piona phongdoropagi matungina thaudosi ayuki pung ahum makhairom taba matam adwaida thokpa oiramba yai hairi. Huran kraba Changbek sing asi chayol amagi mamangda mari lainaba authority na Changbek kunthraga nipan tharamba adugi manungdagi ni hairi. Thaudosi matangda school gi head mistress Salam Sunitana Mahiroi singna chagadaba thahungi cheng huran ki bahaibasi thamoi sokna nungaite thawong asidi leibak macha tadaba thabakni. Huran basing aduna school gi gate ki wall dagi changlak laga chathaba thabak oigani. Thaudosi ga mari lainana Impal Police Station da FIR ama thagat kre. Huran basing adugi khongul liba ngamnaba police na thiba humbagi thabak tawgadabana ngasi ki oina di school suti thadok le haiki. Computer room su thugai birame aduga yamna nuaitaba amana angangsingna sajagadaba andaki tha ahungi pirakpa sengje hapta mukta ngaijari bani masida sengbek phanayamna mukhoina lokthok piramba aduga angangi sananaba government gi property angangi damakta pirakpa se sida makhoina huran ba haibase aduki matik leibak masa tadaba misakni haina haijage hairiba angangsingji pijana namasisu huran khare aduga computer su makoina ATM tawraga puraga lairamba sida makoije mapansida oina langthoame mapanda khoigi parents singna ngahak pothaba angangsing ngaibagi jaga ama thamjai madugi mathaktu da makoigna karaga changa aba matungda posingse loina ge phawo hondo aba matungda sose thugaiba oiramgani haina khoina kano tawi kuran ba singsina pairamiba singsigi fingerprint lawdawani verification mayam ama chathagadaba sina ekoi maram oiraga ngasi di koina angang singi tamakta di suti lathokse. Thawbal Commando Kuntraga Mathoi Suba Sam Rifles amasung Cham Humpumanga Suba Territorial Army gi apunba kangbu amananga seyo pechi chinglakta thiba humbagi thabak chathabada khushu khulai kaya marum phagale hairi. Thawbal Police ta gi phangba pauda phagalaba khulai sing adudi AK rifle ama DBBL gun ama SBBL gun ama
SBBL ama hand grenade ahum Chinese hand grenade ama detonator mari insas magazine ani AK magazine ani insas LMG magazine ama AK live round kungamanga ball cartridge taret amasung Baofeng radio hand set amani pagalaba polam sing Yaripok police osida shinakre haide United People's Front Manipur Thobal District Council ki chahi ani gi thau pugadaba sing UPF Manipur gi President Nongthombam Rupachandrana wasak laukre ngasi wasak laukiba members sing adude council asigi President Haubam Sadananda VP Kaisham Kumar Je Secretary Ningombam Thongamba Maite Assistant Secretary Lorembam Luchingba Mangang Finance Sonamani Akoijamni ngasidagi thabak paiba horagadaba council asigi President H Sadanandana miyamgi thabakta angamba mateng pangani haiki Irabot Memorial Trust Kaibi ki founder member Lamyan Bahizam Irabot ki tung inba Kaibi dagi ningthau khongjam moirang ningthau maitei haukiba me kuntra da laikidabada Irabot Memorial Trust amadi Kaibi Kulen Development Committee na awaba phongdokpagi thoram Kaibi mana chingda laiba Irabot khubam da pangthokre Thauramatuda sarug yakibasingna laikhidrabagi photo da laishu katpaga loinana minute ani tumina leptuna laikhidrabagi thawaina ingna chikna lairunaba thongnikhi Nakalamaromda lising chamapal marbudra nithoidagi lising chamapal marbudra taret fauba uyumpok gram panchayat ki pradhan su oiramba ningthau khongjam moirang ningthau maitei na laikhidabada administrative committee uyumpok gram panchayat ki maikaidagi awab phongdokre lehori baimung manung ki awabada sarug yari hairi Kanglaipa Communist Party Politburo Standing Committee na party sigini puga taruk suba raising degi thauramda revolutionary education policy of Kanglaipa puthokiba adu mahai tampham khudimangna matam matamgi oina paikhalakadabani haina Pikhalakadabani haina law na thinkraba lalholub asige Information and Public Relations Department ki Secretary M Punsiba Maite gi Cherol aman haire School amadi mahai loisang singna thabak pangthoi haibadu report aduda khangadabani madugi matung ina snemdok semjin mathau tabra haibadu yengsingani maramaduna mahai loisang singna athubada report thagalakadabani report ki provision ase thabak oina pangthoktaba tarabadi mahai tampham sang adu mathang session dagi thong lolhangani party asna hodokliba report ase lamdamasi ki Mahiroy Singna sel yamna changdaba afaba amade transparent oiba education system ama sembangam na bani hairi hoji pawgi marathana tembre amatang lominasi Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Slopeland College, Manipur. Admissions open for session 2026-27. Join our Bachelor of Education program or Diploma in Elementary Education. Limited seats, enroll now. Your future starts here. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Tada! Hindi magkigano. Asa ba tamo? Sige yung say, next time check na laksila ka tamo ka banine. Tadarang se, juhar habaga am takidarbo. Asum na, mayam na machalbo ngap siyan lugum. Masige yung masibu, aso yung ang ko kada batagi. Next time na ngap seli. Next time juhar habaga ngap tok na nabasim bani. Zaman tuk mo isi na bana, concrete ka tok na tinaba matanda. Kapag mo ang mukha na hinggal adli. Next time strength is in it. Nung sa thabak chilakpa amadi miro leijadabana imong gipot leiba thokpa farak tabagi awaba koknaba leijare miyamgi damakta potlam khuding panglaba app yumthong mart delivery service subsidiary download now Loislak pada maruwe bapaw amuka na pijari Nagamicham Taruk Thadu Ohaina Joint Tribes Council Manipurna Jalerong Pui Region da Kaukiba Total Shutdown na mahusagi punsida town akaiba pire.
amadi Kaisamthong High School gi mahairoi singi chananaba thamba mid-day meal gi cheng bag taraga taret sakhangdaba singna huran khre hojiki oinadi ISTV na pijaba pau matang asaloi jare ning tabir basing bamukana